धर्मगा मरी लेने खनबन महाभारत रामायण से सुंगता तारोगे खनबन नत्रगा सुंगता ताद्रिब मी क्या ले अदबो धर्म नुंगगी वातोख्रगा महाभारत रामायण की वारी संगस्ता अहल अंगांग खाक्तुना तमसिनबा याबदुगुंबा याम मरुइबा पारागी सिंगबुलदी मसिंग लांगमदना यावरी ngasi gi ts gi videos dagi aikoina Mahabharattagi khangdil tamsilaubuda aikoigi tungi punchide am kanara kadabud gumba para ahumkhak khangminase ahanba para pangal sakti gi asengwi yaknabadi napal ne prithivista khwadi khurkan panganba asingba jivasi aikoi mioi bane aikoi sagi karha prithivista gi handoraktana thajabadi mars phawda yobongamle lura samudra madi mahasagar singi rol ngai khadagi thau chingkatna aikoine sezinare nuclear colliding sabdi kya yamna talli haiba aikoi khuding mangna khangle aikoi yamna tawbangamle masipuna maksu oiduna so aikoina aikoi bu semiriba prakriti ma bu miraiba thawoi ushitaba nesardagi aikoi ne na tawbangamle khanna mapata napal tawjabadi yam asowa soiboi gani bhim yam kalle mahangna kiba kanam lekhide nongoni mahangna umangda sum lakpada yong ama thengnarami masa sonu ui yong do ma bhim gi lambi thabangamda lambi tu da mamai du sandokuna asum leirami bhim yoshilabada mana yong du da hairi oi tari bri yong namish lau thune lambi chatke lambi thaw yong du na khumlei haksang son mana ai imai shileng bangamdre adum ne imai shinakal lai pidam thangdok piraga adum chatpi kho asum na yong du na khumlei yong yo tas da bhim khangsau sau khraboire bebharam ta yaw da mahakna yongdugi mamaidu nakala kauthragi matagum makhong khongsa uduna to hekta kausle hello guys marathana saving amadi sell tan ba haibs ki matang da khangjin mada kana ga da pf amadan khangna se happy credit housgan online shopping haibs karino khangnare mobile phone pai da mi irei lesilatre adubu ya maru iba wama online shopping tawba mobile recharge tawbu khudingi aikoina sell sep tawbu yai karamna Flipkart Myntra Azio da directly jang bai muhta India's biggest cashback app happy credit oina changa ga polai bi masi India da saba Flipkart Myntra Azio mani 1500 plus websites tagi polai ba matam da real and fastest cashback sagi bank account sa sa halak patung ba app ne app si sin ba yam lai description da pizare link tagi happy credit sa hana download tawbiyo bank account transfer to ba ba rupees 5 su phangbi gani isa account sem ba retailer me yam ma thingna bi gani isa na Flipkart kai dana namma ga thige su yai shop now da tap tawga happy credit particular website da purakani sidai di hanagum adum shop to bi yare cart pot hapsin biraga payment to biro stay the happy credit app tagi cash out section check to bigani cashback confirm to buga bank account transfer to biyo happy credit season of yam lai retailer sing masli chang biraga hanagum shop to bai wani description tagi download to biyo rupees 5 extra cashback kutak to phang biyo adu bungal ibade makhong khongjaw duna kawdi yong dugi mamai do inchi ma phong machi lengda hanagi mafam da dumuk leirame madai di hera si di hekta tawragi matagum bhimna gadana kala thamlaga makhut namuk thangkan ablangnari upai leite leijaba mapangal putok na honrap subhim yong mamai du khajik phawa machileng mangamda mai thire vim makhul londuna yong du changjarakhi madudi madui chamjamba yong nate vayugi macha hanumani haiva vim khangjarakhi hanuman masagi asengba song saban do olakhi madi hairakhi mi ayamba sakti di loina leina bangaktani खरगिना पांगल की शक्ति खरगिना लंथुम इना खुनबगी शक्ति खरगिना मबुदी मरोक सिंह फबगी शक्ति अदुबो मी अमन मसागी शक्ति दुदगी नापल काजा बहरक पमिको फदुदगी मसागी शक्ति दुन मसाबु मांगहनजनबगी मरम ओइ बहरक लबनी मसागी शक्ति दुन मसागी यekna बरक पसोइद्रबनी किनतारग किनसिंगग तवुदा माइ सुंपाक पा ओइदोबा खुद लोनरबदा माइ पाकदब थबक लय हाइबसि काउफदे हनुमान की ममई अदुदी सुपनै खुलाई मखकनी तसिंगना भीम की लंबी थटख्रिबदी मसागी नापल मसागी इगो दुनने अइखोइ सुइ साइसा की नापल इगो से लंथोकनरगा पांगल शक्ति उथोकनबगी महत्ता मिनुंगसि थौजाल हाइजन नोनजबनी मोनचंगना महut सिनथोकनरगदी पुनसिगी अरोइबा मिकु फावदे निंगहनब लैरोइदबो दुगुंबा पुनसि अमगी माव सोइदना फंगनी हाइजगे महाभारतगी अइखोइना तमसिनबा याबा अनिसुबा पारा असेंबा मरुपसि कनानो अखोई अयामन पामे अखोइन हेक तौब थबक खुदिंगमक्ता सपोर्ट तौरक मरुफ अखोइगी अराना हुई असोइबसिंग लोसिनबदा फाव तिंगबांग बिरक मरुफ कर्णगा दुर्योधनगा सु मरुपने पांडवना कर्णदा नोकनखिबा मतमदा दुर्योधन कर्णगी मिचंगदा लेपखि मरमस्तगी कर्णना वासखि मतम पुनमुक्ता दुर्योधनदा राजभक्ति कायरोय मतम पुनमुक्ता मागी मिचंगदा लेपकनि लेपसु लेपखि कर्णना मागी वासंग नाखि फना फतब थबक ओरफाव दुर्योधन तौब थबक खुदिंगमक
मा सौगत्खी द्रौपदीबु सभा ममांगदा मफी मुनबदा फाव मा खामखिदे मसी हाय हायदुना कर्णबु फत्तबोइना पावथोकपदी अमुक्सु लानगनी मरमदि कर्णगी पुंसिदगी अखोइना तमजनिंगाय ओइबा para kongkai amsu leribane masi matangdana mo matung tarakpa video madagi khangminase hojik lakturi bo hangde afafata haiba manaida matam chupada duryodhanbu support tawnu taliriba marup karna se tinabada tasingna duryodhanna kanaba moibra natraga karnaga marup sanamasi duryodhangi mangjabani hen privacy gumba amang atongi khal karamana lumbe hele haiba wangsne marup amagi mityengda yenga padade karna se afaba marup oide fataba chingi मरमदि महांगना दुर्योधनदा तौरिबा थबकसिंगदु फत्तबनि उजनाबा मिंगसेल अमुक्ता उटकिदे मिंगसेल अमुक्ता पिसिनकिदे अफाबा सेंगमा मरुपसिंगदि एकोइना फत्तबा थबा अमा तोरकपा मतमदा सौगतबगी महूत आई तावैदि मदुगी थबकतु तौहनिंगदे हानि येलकपा थिंगकपा मरुपसिंगदु ओइगनि हाइबने मरुम अपांगदा लोय लोय बाहिबसि फै अदुबो अफाफतनाइदा काहिना लोय लोयसिलागदि थवाइ फावबा मांगनबगी मरम ओइरे हाइजगे वीडियो सिंग बिरिबा नहारोलसिंग मसगी परासि कावदनु होनसे Mahabharattagi Tamsinba Yaba ahumsuba para asengba hero kanano perfecti pandap kaurap animak ama toide asoiba loini yawe adubo Mahabharat ki lanjaw si karigumba pandap na ngamlamagi mahut pandap na maithiraga kaurap na ngamlamba taragadi fajakra bepixgi waroisindi jutcha dekhanaramgane masi kari marumgino aikoina pandap ta lan ngamhani basi karigino kaurap pandap anigi marakta yam achawa khenaba malai pandap ti masagi asoibasingi price masana yaningna lowe karigumna mokhina mai pai karigumna mai thi adubu kedangumna mokhina masagi soibadagi khakna thaiduna jende nakalamurum da koropti mingonda maran sina bohna tuna dlai mokhina tawkiba soiba phatab singa dugi daita khaklokide maram sina mokhidi masana thakjaba dasagi langda masana thujakibane satyuktadi phabaga phatabuga si tongan tongan ba taibang amamamda lai hai treta yuktana phabaga phatabuga si taibang amada punna lai hai dwapar yuktana phabaga phatabuga se imung amada punna lai minai hai aduga ngasi kali yugastadi aphabaga phatabuga se myoi amaka kyakchang manungda punna yawi punna lai hai re Mahabharat ki lanjaw do ngaste khoi khudingmaki pukning wakhal do oina nungti gi sokna tuna lai re matau karamna aikoina pamjaba hiramsing de khoi Arjun gum pungning jangsin bangame Duryodhan gum kalakan jaw supoi nungsiba mising dadi Krishna gum mangal gum Tengwang bi sungame sakta nungsidaba mising dadi sakuni gum longnam tawba ta tawsu hai Mahabharata aikoida yam maruiba paujel amsu piri yam haisingna madude aikoida phattaba chama yawjaragasu afabugun manga khangna phattabugun chama silap thubungami haiba paujelasne